Manipuri macha thangna thilamba kangbu Thane Police na fanaba thiri. Sahi kunga manga khakta ngairiba Manipuri macha amabu mahakna tonglakpa auto rickshaw adugi driver amadi atai tongminarakpasing aduna thangna thilaga hundok lamba thoudok amada senabasing adu fanabagi damakta Thane Police Crime Branch amadi City Police na akanba thabok lokhotkre. Police ki paw matung ina soklaba nupa adugi waroldu yumpham oiraga lai ama sem saraga case asi thigatpada yauriba police officer singda sinakre. Police officer amana hai auto driver amadi atai miyoi sing aduna mahakpu thangna thinbata natana mobile phone atai mamal yamlaba pot singsu mulhauki soklaba Manipuragi pangmayung raikhan mahakna thabak tawriba Thanegi Pritamas Grobel Koisindagi mahakki leifam Khaudabundar road fawba auto tongduna lakpada thoudok adu thokibani mahakna auto tongkhatpa minute kharagi matungda driver aduna auto adu khamlaga kumthaki loinana raikhan nataba atai miyoi sing adu su kumtharaga phuba seiba horakhi amamba mafam oibaga mi sikpaga mahakna mating pangbinaba lawbusu kana amatana tabikhide miyoi sing aduna mahakpu matungdagi thangna thillaga langthoklamkhi lamdam adugi miyoi singna mahakpu kaidanda hospital da pukhattuna layengbada mahaki thabombi adu soklamba thengnakhi mahak hauji khudong thiningai oidre adubu mahak sokpadu osinabagi damakta numit 15 nimuk hospital da leiba tari additional commissioner Anil Kumar Kurena hai thi humbagi thabak maikai kayadagi sangsilli missing adu phana hotnari.